ꯑꯩꯈꯣꯏ ꯉꯥꯇꯦꯛ ꯉꯥꯅꯧꯅꯦꯅ ꯍꯥꯏꯗꯤ ꯍꯥꯏꯔꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯗꯨꯒꯤꯁꯨ ꯉꯥꯇꯦꯛ ꯉꯥꯅꯧꯅꯦꯅ ꯍꯥꯏꯕꯒꯤ ꯉꯥꯇꯦꯛ ꯉꯥꯅꯧ ꯊꯣꯡꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯉꯥꯁꯦ ꯉꯥꯇꯣꯟꯁꯦ ꯉꯥꯇꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯃꯇꯪ ꯁꯥꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯄꯒꯦ ꯑꯃ ꯍꯥꯞꯆꯤꯜꯂꯁꯨ ꯀꯩꯅꯣ ꯁꯥꯒꯗ꯭ꯔꯥ ꯁꯥꯗꯤ ꯁꯥꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯅꯠꯇꯦꯀꯣ ꯁꯤꯃꯗ ꯍꯥꯞꯆꯜꯂꯒꯦ ꯑꯃ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯗ ꯀꯔꯤ ꯉꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯉꯥꯇꯦꯛ ꯉꯥꯅꯧꯅꯦꯅ ꯍꯥꯏꯗꯤ ꯍꯥꯏꯔꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯗꯨꯒꯤꯁꯨ ꯉꯥꯇꯦꯛ ꯉꯥꯅꯧꯅꯦꯅ ꯍꯥꯏꯕꯒꯤ ꯉꯥꯇꯦꯛ ꯉꯥꯅꯧ ꯊꯣꯡꯗꯣꯔꯦ ꯑꯩꯈꯣꯏ ꯔꯧ ꯃꯤꯔꯒꯟꯗꯤ ꯃꯥꯜꯂꯦ ꯈꯪꯗꯦ ꯑꯩꯁꯨ ꯃꯑꯣꯡꯁꯦ ꯑꯩ ꯑꯍꯥꯟꯕꯅ ꯌꯦꯡꯗ ꯇꯦꯁ ꯇꯧꯗꯣꯏ ꯇ꯭ꯔꯥꯏ ꯇꯧꯁꯟꯒꯦ ꯊꯣꯡꯕꯁꯦ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯈꯨꯊꯣꯡꯗ ꯊꯣꯡꯖꯤꯜꯂꯒꯦ ꯉꯥꯁꯦ ꯈꯦꯠꯄ ꯍꯧꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯈꯦꯠꯐꯝꯁꯨ ꯆꯥꯗꯕꯤꯅꯤ ꯁꯤꯗꯤ ꯃꯀꯨ ꯌꯥꯎ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯔ ꯂꯣꯏ ꯈꯣꯠꯇꯣꯛꯑꯒꯦ ꯑꯗꯨꯒ ꯁꯦꯝꯗꯠꯂꯒꯦ ꯍꯧꯖꯤꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯇꯦꯛ ꯉꯥꯅꯧ ꯊꯣꯡꯅꯕꯒꯤ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯈꯔ ꯍꯩꯖꯤꯜꯂꯒ ꯈꯨꯠꯅ ꯈꯔ ꯁꯦꯝꯖꯟꯈ꯭ꯔꯦ ꯇꯪꯈꯥꯏ ꯇꯥꯊꯣꯛꯈ꯭ꯔꯦ ꯉꯥꯁꯦ ꯑꯩꯅ ꯍꯩꯕ ꯍꯩꯇꯕ ꯈꯔ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗ ꯉꯥ ꯍꯥꯞꯇꯣꯏꯅꯤꯅ ꯌꯥꯔꯅꯤ ꯑꯗꯨ ꯁꯤꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯃꯔꯣꯏ ꯃꯔꯥꯡ ꯀꯔꯤ ꯀꯔꯥ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕꯤ ꯑꯕꯣꯛ ꯔꯦꯅꯤꯌꯥ ꯚꯥꯏꯔꯦꯜ ꯑꯣꯛ ꯆꯥꯅꯩ ꯑꯣꯛ ꯄꯤꯖꯗ꯭ꯔꯦꯅ ꯀꯟꯅ ꯊꯧꯔꯤꯕꯤ ꯁꯣꯝ ꯂꯩꯀꯥꯏꯗ ꯑꯣꯛ ꯄꯤꯖꯗ꯭ꯔꯦꯅ ꯑꯃꯁꯤꯁꯨ ꯀꯞꯄꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯩ ꯀꯞꯄꯅꯤ ꯅꯪ ꯀꯩ ꯁꯦꯝꯃꯤꯅꯣ ꯑꯃꯨꯛꯀ ꯀꯥꯡꯁꯣꯏꯒꯤ ꯁꯦꯝꯃꯤꯕ ꯀꯥꯡꯁꯣꯏ ꯐꯗꯤꯒꯣꯝꯁꯨ ꯑꯣꯀꯦ ꯑꯩꯈꯣꯏ ꯁꯤꯁꯦꯅꯦ ꯉꯥꯇꯣꯟ ꯍꯥꯏꯁꯦ ꯀꯅꯥ ꯄꯨꯔꯛꯏꯅꯣ ꯀꯅꯥ ꯄꯨꯔꯛꯄ꯭ꯔꯥ ꯑꯩꯈꯣꯏ ꯏꯇꯩꯃꯅꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯟꯗ꯭ꯔꯣꯗꯒꯤ ꯃꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯄꯨꯔꯛꯄ꯭ꯔꯥ ꯃꯣꯏ ꯃꯤꯅ ꯄꯤꯔꯛꯄ꯭ꯔꯥ ꯀꯁꯇꯃꯔꯅ ꯀꯔꯤꯅꯣ ꯑꯦꯝꯄ꯭ꯂꯣꯌꯔ ꯑꯃꯗꯤ ꯄꯤꯔꯛꯄꯗꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯂꯩꯔꯛꯄ ꯑꯃꯗꯤ ꯑꯣꯏꯔꯦ ꯁꯤꯗ ꯃꯆꯩ ꯃꯄꯨꯝ ꯑꯃ ꯂꯩ ꯀꯥꯏ ꯂꯩꯒꯦ ꯑꯉꯥꯡ ꯁꯥꯟꯅꯔꯝꯕꯒꯤ ꯁꯨꯃꯥꯏꯅ ꯆꯥꯎꯔꯝꯃꯦ ꯑꯩꯁꯨ ꯈꯪꯗꯦ ꯈꯔ ꯈꯣꯠꯇꯣꯠꯄꯅꯦ ꯍꯦꯛꯇ ꯉꯥꯇꯣꯟꯁꯦ ꯁꯤꯅꯦꯕ ꯉꯥꯇꯣꯟ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕꯅꯦ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯗꯨ ꯁꯤ ꯊꯣꯡꯅꯕ ꯀꯔꯤ ꯀꯔꯥ ꯃꯆꯜꯁꯤꯅ ꯀꯔꯤ ꯀꯔꯥꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯔꯦꯅꯤꯌꯥꯅ ꯁꯦꯝꯕꯤꯔꯝꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗ ꯉꯥꯇꯣꯟ ꯍꯥꯞꯇꯣꯏꯅꯦ ꯊꯣꯡꯕꯗ ꯑꯂꯨꯁꯤꯁꯨ ꯀꯨꯞꯅ ꯁꯣꯏꯕ ꯑꯩ ꯕꯥꯃꯣꯟꯅ ꯈꯨꯊꯣꯡ ꯇꯥꯏꯞ ꯊꯣꯡꯗ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯣ ꯈꯪꯗꯦ ꯁꯤꯃ ꯂꯩꯔꯦ ꯅꯦꯛꯁ ꯇꯤꯜꯍꯧ ꯆꯅꯝꯁꯤ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯍꯧꯖꯤꯛ ꯍꯥꯞꯄ ꯍꯧꯖꯤꯜꯂꯒꯦ ꯇꯦꯖꯄꯇꯥ ꯑꯝꯇꯪ ꯊꯤꯈꯤꯒꯦ ꯂꯣꯂꯣ ꯅꯪ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯦ ꯔꯦꯅꯤꯌꯥ ꯇꯧꯍꯜꯂꯒꯦ ꯀꯩꯀꯩ ꯇꯞꯊꯔꯣ ꯍꯥꯏꯌꯣ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯔꯦ ꯖꯤꯔꯥ ꯇꯦꯖꯄꯇꯥ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯦ ꯅꯈꯣꯟ ꯈꯔ ꯍꯧꯒꯠꯂꯨꯅꯦ ꯑꯗꯨꯒ ꯃꯔꯣꯏ ꯍꯥꯞꯈ꯭ꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯍꯥꯞꯆꯟꯈ꯭ꯔꯦ ꯅꯦꯛꯁꯁꯦ ꯀꯩ ꯅꯦꯛꯁꯁꯦ ꯉꯥꯏꯍꯥꯛ ꯐꯨꯠꯆꯜꯂꯤ ꯅꯦꯛꯁꯁꯤꯅ ꯉꯥꯏꯍꯥꯛ ꯐꯨꯠꯄꯤ ꯊꯧꯔꯝ ꯇꯧꯁꯜꯂꯁꯦ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯌꯥ ꯍꯥꯞꯆꯤꯟꯁꯤꯒꯦ ꯉꯥꯛꯇꯪ ꯉꯧꯈꯤꯗꯀꯣ ꯃꯣꯔꯣꯛ ꯃꯆꯨ ꯍꯥꯞꯆꯜꯂꯁꯤꯔꯣ ꯃꯣꯔꯣꯛꯁꯦ ꯁꯥꯅ ꯄꯥꯎꯗꯔꯗ ꯍꯥꯞꯀꯗꯕꯅꯤꯗꯣ ꯃꯣꯔꯣꯛ ꯁꯥꯕꯩꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯆꯜꯂꯒꯦ ꯁꯥꯗꯤ ꯈꯔ ꯍꯥꯔꯛꯑꯅꯤꯀꯣ ꯆꯤꯂꯤ ꯄꯥꯎꯗꯔ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦ ꯃꯆꯜ ꯁꯤꯁꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯃꯥꯜꯂꯦ ꯃꯆꯜ ꯄꯥꯎꯗꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯦꯝꯕ ꯌꯨꯝꯗ ꯁꯦꯝꯖꯕ ꯖꯤꯔꯥꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯆꯜ ꯅꯠꯇꯦ ꯁꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯖꯤꯔꯥ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯀꯩꯀꯥ ꯈꯔ ꯍꯥꯞꯄꯒ ꯑꯗꯨ ꯃꯆꯜ ꯀꯧꯋꯦ ꯑꯗꯨ ꯃꯆꯜ ꯁꯦꯝꯃꯛꯏꯅꯦꯕꯗꯣ ꯑꯗꯨ ꯁꯦꯝꯖꯔꯛꯏꯅꯦꯕ ꯒꯥꯔꯂꯤꯛ ꯑꯦꯟ ꯖꯤꯟꯖꯔꯒ ꯆꯅꯝꯒ ꯁꯤꯡꯒ ꯍꯥꯞꯈ꯭ꯔꯦ ꯉꯥꯁꯦ ꯉꯥ ꯍꯥꯞꯆꯜꯂꯁꯤ ꯑꯗꯨꯗꯤ ꯉꯥ ꯍꯥꯞꯆꯜꯂꯁꯤ
ꯑꯩꯈꯣꯏ ꯉꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯉꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯔꯁꯦ ꯌꯥꯝꯃꯟꯗꯤ ꯌꯥꯝꯃꯜꯂꯦ ꯑꯃꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤꯗ ꯌꯥꯝꯃꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯔꯅꯤ ꯑꯂꯨꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯑꯂꯨꯁꯦ ꯉꯥꯛꯇꯪ ꯂꯩꯔ ꯍꯥꯞꯁꯦ ꯈꯔ ꯄꯣꯠꯈꯥꯏꯒꯦ ꯃꯩ ꯁꯣꯟꯃꯟꯈ꯭ꯔꯕꯣ ꯁꯣꯟꯗꯦ ꯁꯤ ꯂꯣꯏꯔꯦꯀꯣ ꯃꯣꯔꯣꯛ ꯃꯔꯥꯡ ꯀꯩꯀꯥ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯉꯥꯛꯇꯪ ꯂꯩꯔ ꯍꯥꯞꯄꯁꯦ ꯑꯗꯣ ꯉꯥꯛꯇꯪ ꯁꯤ ꯑꯣꯝꯃꯁꯦ ꯑꯗꯨꯗꯤꯀꯣ ꯉꯥꯛꯇꯪ ꯑꯣꯝꯃꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯧꯖꯔꯒꯦ ꯍꯥꯞꯆꯔꯁꯦ ꯉꯥꯞꯆꯔꯁꯦ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯉꯥꯁꯦ ꯉꯥꯇꯣꯟꯁꯦ ꯉꯥꯇꯣꯟ ꯍꯥꯞꯄꯦ ꯂꯩꯕꯨꯗꯤ ꯈꯔꯁꯨ ꯂꯩꯔꯤꯀꯣ ꯈꯥꯡ ꯆꯦꯟꯕ ꯍꯧꯔꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯈꯔ ꯍꯩꯇ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯝꯕꯤꯔꯣꯏ ꯀꯥꯡꯁꯣꯏꯁꯨ ꯀꯟꯅ ꯀꯥꯝꯈꯠꯂꯛꯑꯦ ꯍꯥꯞꯆꯜꯂꯦ ꯌꯥꯞꯁꯥꯁꯦ ꯀꯩꯅꯣ ꯍꯥꯞꯆꯜꯂꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯜꯂꯕꯀꯣ इसिंग साफ तौर फुट जे साफ हईजलगे खरा नत्रदि नासे फुटमंदन पुथोखदी कई चानी ngaton jadi maksudnya apa ya? Maksudnya apa ya? Tatanya apa sih? Namanya arsival lah kayak yang hamna ini. Tuh jak itu enam dari kan gitu. Masuk mana? Masuk maksudnya masih kok? Orang masuk sini kerja fajar bagi. Sigi masuk sini. Original macu sih karena fajar buat ini hari ini. macu hafif ganti fajar. Macu buat macu. Dah. Macu ini fajar. Kucu tadi macu sih jadi apa? Tuh pujara sih dari pujara nanti na. Pergi. Một gram ngoài đi. Cái tàu này low flame đó thăm mấy chút. Mấy một chút đấy. Có mấy tông này thì sẽ coi. Thì cái aluminium sẽ là ba. Aluminium là ba. Aluminium là mình sẽ làm bé ra này chứ. Coi gì 조금 걷어보자. 떠오르시다. 떠보자. 저 수야에다 가자래디나. 건강 막성을. 아니 이거. 우리 뭐로 기왕 들어요. 가자래. 응. 뭐로 때 그만 좀 받아가. mana 뭔가. 피자다. 안gangi도 kokra tang doja. Kokra. 안gan기도 그 사랑이. Cầm, rồi thì quay một thì có hai số rồi thì phải chơi cả. Cái ông thôi chơi rồi. Phải chơi thằng mà đâu có một sẽ. Rồi thì ông bây giờ ai số là cũng đi bỏ. Cái ông này. Làm được chưa?
Murok ini bazar ada kok seru murok yang sudah ada. Tek kalau sang baju yang kurang green nih. Akan sama ganti yang tahu kan? Boleh so. Bisa jadi nanti mau. Akan mau pantang mau di luar pasar teh lawan. Fresh and sama main. Ambil tengah apa sih kok? Nanti saya murok low betul. Ini murok melorot betul sih. Pada kayak apa sih sih? Manjau sih. Kalau mau tadi satu tim malah itu. Pakai tengah apa ya? Ama habs는 그래. 사가. 사기 4분이고 그냥 다 아니 되고 지금 잡자래. ama habs는. 이렇게 나이고 나간 이제 버도가 마기 garam masala ka saya selesai kok. Garam masala ka saya selesai. Garam masala buka apa itu? Asa lagi sih. garam masala caci kue. Garam masala sih mau ka. Tuon je bado sih bodi hapna tabni. Enggak, saat ini cabut itu nunggu ini kau deh harus dikasih itu dia. Wow, itu kok murah tuh. Mau tuai lagi? Tahu, tugaya sih. Mau tuai lagi? Aku umur tugaya. Baru yang kau bema, sudah tu. Kalian kampuk kan kemana mana? Oh. Baru yang kau bema. Kita cuma mutan ini, ini nanti. Kita cuma tadi ke sungai ini. Kok lor aja. Saya video nang video saya. Yung hapsa laga thamase Iya. ngadu kamai dai itu udara ba khan ba Tong ba radio ya. Tadi ko thakna la pai. Saja ya ga. de macai na ngai dai Tadi ko dukhan li. mong phel hapsa lage ka tu Tadi ko habs는 ya. ba shala se itu akan ni hung thamam je ko ma ba tu lo shala se Tamaga, chadani, bisa biar apne ba tu ngai mai kan tham je phel hapsa bas and ya se ke ko ni misre nya ya sa am sawan nei o bu de da ra do si di kari ko na ko bu je ke la ma ha ne se di ko mo li na kan ai bu chan de si le ni so le kai da. Kung nga mo muli kino nan ngam jeta do Chamani video ye ga khango ko ya si so le kai da de ni na tun hu ma za ni. mane mata po di sele se do sele se ko yin si ge ngaton thong je lo sele se swai de ko kum nang to ke ne la so bo doi ale hey wow sta de me ku se manin de de bo ko de deng ra Ko lam ta da sai da hu me am ko ya. jadi sigi ngaton thong je lo sele ge re saram dai de ngam la ge tu mau ka mai tu wi tu force yare na ne Ya ya. me chalo to de gas Baru yang Ato si de si asing mana hen phajaya. Ya ya. sia lu pot le hari tu e na ka ri do yong de Ai o de huji ka ta ko cha ba. wa na he pot tu e mo Si umur se so sai da. bu lu chao ang ga du mu am sa ne bu do du ni hao de da Hao do ma le. noi pro na thong o ha ma hao de Si hao. dah sih boleh dah happy loh. ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯊꯣꯡꯕ ꯉꯥꯇꯣꯟꯗꯨꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯤꯒꯤꯔ ꯁꯤꯁꯤꯅ ꯆꯨꯍꯤꯡ ꯅꯠꯇꯦ ꯆꯨꯍꯤꯁꯤꯅ ꯈꯛꯇ ꯆꯥꯒꯦ ꯀꯨꯏꯔ ꯐꯪꯕꯁꯤꯗ ꯆꯒꯥ ꯈꯔ ꯌꯥꯎꯕꯅꯤ ꯑꯗꯨꯗ ꯆꯒꯥꯁꯤꯒ ꯆꯨꯍꯤꯁꯤꯒ ꯇ꯭ꯔꯥꯏ ꯇꯧꯊꯣꯛꯀꯦ ꯀꯨꯏꯔꯕꯩ ꯇꯧꯊꯣꯛ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥꯅ ꯅꯪ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯆꯥꯛ ꯆꯥꯔꯃꯤꯅ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦꯗꯤ ꯍꯥꯏ ꯈꯪꯗꯦ ꯆꯥꯗꯤ ꯆꯥꯗ꯭ꯔꯦ ꯁꯤꯁꯦ ꯆꯥꯁꯜꯂꯒ ꯑꯝꯇ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯁꯜꯂꯒꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯦ ꯆꯨꯍꯤꯡ ꯅꯠꯇꯕꯀꯣ ꯉꯥꯗꯤ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯦ ꯉꯥꯇꯣꯟꯁꯦ ꯍꯥꯎꯕ ꯌꯦꯡꯒꯦ Wow, wah tayo. Yung mahawi, di na
เข้าแบบ เอา มันเข้าสัตว์แล้ว เอาไว้ยังเอาไว้ในนี้ผมจะเอาไว้แล้วเราเชิญกันด้วยอ่ะแล้วมีมังเจ้าอยู่ใกล้ไปมันไฟเราใช้กันจ้า ก็เป็นเนี่ย thank you เลยเนี่ยนี่ในทวงในเลยนะ thank you